अहानबदा मरोइबे पाव पिजरी मणिपुर असी ह्यूमन राइट्स क्वाइटकी खोंगावनबा स्टेट्संगी मनुंगदा मनि हाइना ngasi matam loinagadaba MHRC gi acting chairperson Khaidem Manina phongdokre na jingaida check tokthokpa haksel gi jackson tharang lokhatpa mi gi masing Manipur da yamna nemli haina health minister Dr. Sapam Ranjan na phongdokre Mitai Maitai bu schedule track list chalhanna ba changsaliba khongjang Manipur leingak na tabidena leiba si laibak thibani haina schedule track demand committee na high kre Army Party Manipur da su linkhat na bahot na rakani haina AAP gi North East ki in charge Rajesh Sharma na phongdokre Amadi India da hokiba pung kun marida nauna COVID-19 positive oiba mioi lising tare ka jani kuntrama thoi thingna kre mioi nifu mangana lai khidre Kurumzari Oni TV na pizaba numidang wairam gi Manipuri pau midyang tabiri basingbu Jennifer Sharma na taram nokjari Haujek pau sandok na pizari Manipur asi human rights quality khongaw na state singi manungda amani adubu miyam amadi akhang ahi kaya su wakat pahitabana chahi amada case lising amamam lakadaba adu chahi marida case chartered rom tamak lakhi haina Manipur Human Rights Commission MHRC gi acting chairperson Khaidem Manina miyam na wakat pahitaba mataw asi ubada ningam dana phongdokre Lising anitara nipagi August kuntra dagi MHRC gi acting chairperson oirakhiba Khaidem Mani ngasi mahaki service matam loreduna mahakna pangthok charamba thabak sing miyam da khangan bagi matang da Lamphel Court Complex sa laiba MHRC gi office da pangthokhiba pawgi mifamda mahakna wafum asi phongdokhibani Khaidem Mani na hai Commission asida division mari da mioi chama yangkhai rom laiduna thabak tawgadabada mioi kuntra foba fate Infrastructure, financial, manpower, solabasu, lamdam asigi miyam gi hak mangdanaba thabak tawduna lakhi. Chahi mari rom asida su moto case yauna tongan ba case chartered rom thabak paikhatki adubu masi apian ba oikide. Maramdi miyam asi masagi hak mangle khanglabasu wakat pahaitaba asi thamoida nungaitaba pokhi. Miyam na wakat pahairabadi lamdam asi chawkhatpada mating oigani. Acting chairperson oiringai paikhatnamba thabak singi matangda Khaidem Manina wafam kaya phongdok laduna hai Manipur gi mafam kaya dagi disturbed area lokthokna ba hotnaramki secretary lairam daba adu full fledged secretary lahenki chahi gi oina lisingani kun mathoi kun nithoi gi annual report puthokpa ngamki commission na masagi staff hapchaba ngamnaba rules semki Mioi bagi hak sing police na khongoi na bagi tongan ba case mari gi compensation oina punna lupa lak ahum ga lising kun laingak na victim sing da pi na ba ya thang taw thaki mahang na thabak paikhat pada laingak natraga kana gumba mata dagi pressure lakhide independent oina thabak tawki amadi makha tana miyam gi damak thabak tawgani haina phongdokhi Human right violate tawbagi interim compensation aduga pura compensation ibse case marida Ponna upalak onga lesing kun sipi gre ado koi Manipur da si amuk chawbom si ahan bani hai ba chahi mari ki tam sida around 700 hai dune including Sogomoto and other saraga cases were filed Manipur da di aina katang waro bese government su press su politician su human right defender oiri basing su ekhani yong na khangon thok to khangdre wakat pa haitre ba koi sida human right khwaidagi violate tawba Manipur se amane ba ke satru khate oide kari jano chahi marida chahi madal singam heloidro wakat te sorok ta lawi age tawriba peroche ge manunda kana gumba matana ngonde pressure pe bam ta leite ain gi tokun thokpa ngonde pe ri sakti du matuna to bi bangatani Na dringaida check tok thokpa haksal gi Jackson tharong lokhatpa mi gi masing Manipur da yamna nemli narak dringaida Jackson hoba haibasina kwaidgi faba laying ni haina Health and Family Welfare Minister Sapam Ranjan na phongdokre Directorate of Health and Family Welfare Department Sinduna Lamphel da leiba Indian Medical Association ima holda pangthokpa Manipur gi khungang singda laikai da miyam gi seba tawriba asa workers singda bag amadi satin yen thokpagi thoromda mahakna wafum asi phongdokhibani
Thorom aduda Additional Chief Secretary Health and Family Welfare Bumlun Mang Bualnam, Director Health Services Dr. Khoiram Sasikumar Mangang, State Mission Director State Health Society National Health Mission Government of Manipur na saruk yaki. Ngasigi thorom aduga mari lenyana Minister Sapam Ranjana Hai Asana Grassroots Healthcare System da achoba maru oiba thodang ama lauri. Asagi thodang sing lengak amadi Health Department na khangi. COVID matamda laichit asibu thengna badasu achoba thodang lauki. Makhoi mateng na laichit asi mai pak na thengna bak ngamle. Manipur lengak na su healthcare da achoba mityeng changli. Athapa mafam singda khudong chaba sing yari ba makai fanghan na ba hotnari. Diagnosis macha amagisu Imphal da lakna ba hotna bada thengnaram ba awaba adu ngasidi ko khan bak ngamle. Lamdam asigi miyam na dringai da chang nai na check tobagi hainabi laite. Maram aduna CM Health for All haudoktuna mipum khuding hakchang kari nari haibasi check toba haure. Masidasu mafam khuding da asana achoba thodang health su khara thapa mafam dadi thawaina de. Menstrual hygiene gi matang da su lengak na piriba khudong chaba sing nupi macha sing na lobiyu. Menstrual hygiene gi matang da nupi macha sing na aware oina ba hotna badasu asa worker sing na thodang la honingi. Makatan su state asida primary health care da asa sing na ahen ba thodang lobijuna miyam da apaba makhal gi health care facility fangan minasi. Asa sing na hotna riba sing World Health Organization na sakhang birakpa asi achoba mai pakpa amani haiki. The Honorable Chief Minister, immediately Makada, Chief Minister's Health for All, I feel the Thorons in the Ashas and Jobon Lobi, and Chief Minister's Health for All the I am the recognized to be about the Zaki. I'm the Dana scheme and the CBZ and Ashas and the appeal to the seriously lower the Manipur primary health care levels in the grassroots of world already. Under the World Health Organization, therefore doctors get accept to other. I am the room to Shas as a token of appreciation, we recognize our organization and a joke bottom. I don't know, hey, I'm going to young Tagasari Ashasi, have a kind of whatever we am though. I don't know, one Manipur healthcare delivery system, state, we're going to be the most of them. I want to see as a relation something again. Textiles, Commerce and Industries ki Minister Nemcha Kipgenda ngasi Tagyal Industrial Estate amadi Nilakuti Food Parking Sinkre. Yang sin kongchat aduda Minister na Entrepreneur Singawari Sanaki amadi lengak na Industrial Sector chakot hanaba mafam ani asida piriba kudong chaba sing ningtina season na ba pautak piki. Kongchat aduda Minister na mafam ani asigi manungda layriba lambi amadi akoy bagi pibam su yang sinki. Mahang Industrial Estate amadi Food Park manungi lambi sing semjin nabagi thaurang laire haina phungdokhi. Ngasagi khongchat aduda Textiles, Commerce and Industries ki Commissioner PK Jha, Commerce and Industries ki Director Yumnam Robita Devi amadi Department ki atai officers sing amadi official sing su saruk yakhi. Mitai Maitai bu Sadul Tribe list chalhanna ba changsilagliba democratic oiba khongjang sing asi Manipur lengak na tabi dana laiba asi Manipur da laiba Mitai Maitai miyam gi laibak thibani haina Sadul Tribe Demand Committee of Manipur STDCM ki Youth Wing Convener and Edition Phungdokre wafam asi ngasi STDCM na sinduna Khurai Lamlong Kaithel da pangthokhiba pawgi mifam da phungdokhibani Mahag na makatara duna, Maitai Mitai bu ST listed chalhanna ba khongjang kaya changsan duna lakli adubu. Hausik fawbada Manipur lengak na tabak amata paket pida ba asi STDCM na akan mamawang da yaning de. Akan ba khongjang kaya su changsan na ba sem saduna layre maram aduna. Manipur lengak na asigumba akan ba khongjang asigi barton tawbita na khongjang asibu ikay kumna duna laukhat fam thokpat tabak laukhat piyu haina phungdokhi. Democratic Kongjangse, Masida Tabidaba, Masida, Lokapan to Tabokse, Lokataba Taragadi, Maikai the Labor Manipuri, Miamsing Maruina, Maitai, Natragan Mite and Kanribe, Irachasing Punamaxiga, Kusamna Haraga, Hanakan Badu Makali Kongjangse, Masawi Junction Nava, Shem Saraga Lareduna, Manipur Gomena, Akan Makali Kongjangse, Masi Batuan Tobigano, Manipur Gituan Tuanba, Prinamadi Electronic Mediagi Kutanga, August Hagi Tang Tara, Pawi Manunga, Manipur Gomenki, Pakat and Tobotaboxi, Pakat Pio, Haidana. ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕꯅꯦ ꯃꯗꯨ ꯉꯁꯤ ꯐꯥꯎꯕ ꯋꯥꯐꯝ ꯑꯃꯠꯇ ꯃꯗꯨ ꯄꯥꯡꯊꯣꯛꯄꯒꯤ ꯊꯕꯛꯇ ꯃꯃꯤꯁꯦ ꯑꯩꯈꯣꯏ ꯎꯗꯕꯗꯒꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪꯒꯤ ꯆꯠꯊꯕ ꯍꯧꯖꯔꯛꯄꯅꯦ ꯑꯗꯣ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯅ ꯍꯟꯖꯟꯖꯔꯕꯗ ꯃꯈꯥ ꯇꯥꯅ ꯁꯤꯒꯨꯝꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯨꯚꯃꯦꯟꯠꯁꯤꯗ ꯇꯥꯕꯤꯗꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ
Mifam aduda saruk yaraduna apunba lup lamlong kaithel gi joint secretary Khoisnam Arunana mangki gadoreba mitei maitai haba khunai asibu AST da chandaba yade haiduna mama oibi singna mangjin thaduna mitei khunai asibu lekha ta khidna ba khongjang asi sathabani haina fungdokhi हाइजनिंग मदी आइकोइना तांजरी ब डिमांड से आइकोइ की खुनाई से मांग की गदरब खुनाई से मांगौदन बकी दमकता मैते एब जाति से लेखा ताना मांग की गदरब से मांगौदन बकी दमकता आइकोइ खुनाई से कन्न बकी दमकता तंगाई फदना आइकोइ शेड्यूल कास्ट लिस्ट दा आइकोइ चंदबा ट्राइब सिदा कोइ चंदबा सुया यादे मैते अमदी मिते एब जाति से मुल्हाई दबा अमा ओइ होना नबकी सारोन सोन बोदा लेहौना बकी दमकता आइकोइना मसी की डिमांड सी आइकोइ तांजबनी अदुगा इसा सिंगना ngasi changjaliba khongjang sida aikoina leptana makhoi matung ilaga natragana mamang tharaga so mamadi masagi mamang tharaga pugadabani macha sing tu moina na mangjin tharaga aikoi khunai asibu aikoi maitai aba jati asibu lekha ta khindana ba irada sibu kannabagi damakta aikoina sem sari haibasimasu thamjani Aam Aadmi Party Manipur da sulinkhatna bahot naragani haina AAP gi North East ki in charge oiba Rajesh Sharma ngasi press club ta pangthokiba pawgi mifam amada phungdokre mahakna haibada Manipur da leiriba social activities sing amadi rajniti gi matangda khangba akhang ahi singna Aam Aadmi Party asi Manipur da sulinkhatpa fai harapadagi khongthang asi paikhatpani hairi mahakna makha taraduna AAP asi limited resource oiba party ama oibana North East da hana mityeng chongba ngamkhidabani adubu haujikti Manipur da leiriba ima ibel hawgalagiba naha singna AAP party asi mapung fana linkhatna bahotna bada mateng pangbiu haina phungdokhi mahaki matung inna Manipur da AAP gi volunteers sing mapping tauba hobaga loinana membership drive su yumthong koding chatuna amadi social media gi kuthangda hauragani Manipur gi miyamna party asibu nungsibiraba amadi makhoi gi ayaba yaurabadi lakadoriba gram panchayat amadi municipality election da saruk yagani amadi election asida saruk yanaba miyamna su thokpiraknaba appeal tawki Delhi da corruption free ohenliba education free ohenliba asigumna Manipur da su development purakna bahotna gani hainasu phongdokhi पूरे मणिपुर में करेंगे उसके लिए हमारे सांगठनिक कामकाज हम यहाँ शुरू करने वाले हैं सभी युवा यहाँ से अपनी पढ़ाई के लिए मणिपुर से बाहर जाना पड़ता है उनको एजुकेशन वहाँ बाहर कंप्लीट करनी पड़ती है अपनी उसके बाद बहुत सारे युवा फिर वहीं काम करने लग जाते हैं मणिपुर वापस नहीं आते तो इसको भी बदलना पड़ेगा तो अगर मणिपुर की जनता चाहती है कि आम आदमी पार्टी को आना चाहिए तो खुलकर हमारे साथ आए हम एक अच्छा संगठन तैयार करेंगे जिस तरीके से दिल्ली में हमने करप्शन फ्री गवर्नमेंट दी है जिस तरीके से दिल्ली में हमने शिक्षा में सुधार किया है स्वास्थ्य में सुधार किया है बिजली मुफ्त देते हैं दिल्ली में 200 यूनिट तक पानी फ्री देते हैं महिलाओं को बस यात्रा फ्री देते हैं इस तरीके के जो काम पिछले 75 साल में नहीं हुए हैं और दिल्ली ने उसको उन काम को करके दिखाया है उसी तरीके से विकास का काम हम लोग मणिपुर में भी करेंगे उत्तर पूर्व के बाकी राज्यों में भी करेंगे Manipur University da academic session lisangani kunithoi kunhumdoi gi MA MSc MCom MCA MLIS LLM amadi atai atopa postgraduate course tamnabagi entrance test nauna lepa mapham amadi matamda pangthoklagani haina MU gi registrar na thokpa chirol amana khangankre Amaromda National Testing Agency na lauduna Manipur University da postgraduate tamningba mahairoi singi pangthokpa Common University Entrance Test lisangani kunithoi da Manipur gi mahairoi kayabu mapalamda examination center pirapadagi thengnariba khudongchadaba sing yenglaga Manipur center tahanbinaba pambai ama sinnaba amadi Manipur University gi oina Common University Entrance Test tawdanaba mahairoi lup tarukna taksinkiba wafam paliba lengak asina Thabak oina pangthoklapagi nambak mahairoi lup tarukna Chief Minister amadi Minister of State for Education RK Ranjan bu thagatpa phungdokre Class 3 fawba tamlaba angang khudingmak iba paba amadi masing thiba ngamhanba haibasi nipun bharat ki pandamni haina Education S ki Director L Nandakumar na haikre Samagra Shiksha Manipurna SCERT ga khutsamnaduna Samagra Shiksha SPO Conference Hall da State level prize distribution function for mass awareness contest on Nipun Bharat ki thoram amada wafam asi mahakna phungdokhibani thoram aduda Education S ki Director L Nandakumar Singh ASPD Elementary Samagra Shiksha Alfred Jamlalun Khaute Samagra Shiksha Finance Controller Arif Mujahid Khan SCERT ki Head of Office Jim Golden Tinguzam amadi tongan ba school gi oja sing amadi mahairoi kayana saruk yakhi
Ngasigi thoram aduda teachers learning materials, storytelling contest, slogan contest da makok matang tarakhraba oja sing mahairoi sing khankatuna certificate memento amadi case award piduna ikai khumnakhi. Thoram aduga mari lenana education S ki director L Nandakumar hai National Initiative for Proficiency in Reading with Understanding and Numeracy Nipun Bharat asi lisingani kunma thoigi July mangada Union Minister Ramesh Pokriwal na hodokibani Masi National Education Policy NEP lisingani kungi khwaidiki maru oiba amani Masina haibadi class 3 tamliba angang khudingmak lisingani kun taruk kun taret faubada iba paba amadi maye khangansi haibani Masi khangan na bahot na bada tongan ba category da angang singi storytelling competition pangtoktuna changsiliba mission asi mapungfahan bada oja singi achoba daita leiba maramna oja singi teaching learning material develop tawbagi competition amasu yauri aduga hiram asda khwaidigi amuk maru oiba parents singi su Nipun Bharat ta yumphom oiba slogan competition ama pangthokki hariba competition sing asigi mana ngasi pithok chabani haina phongdokhi Class 3 tami bangang kudima 2026-27 hawada iba paba amadi may kangan si haibani masi kangan anam namagda ikoina tongan ba categories ta angang singi oiba storytelling competition magi communication skills to hingada na wasinjabani aduga Nipun Bharat si mai pak na labgi namagda oja singi su yamna achoba daita laibani na oja singi oiba teaching learning material develop tawagi competition ama susin jabani aduga iba paba amadi numeracy khangan basida su parents sing su yamna achoma daita ama leibani na Nipun Bharat ta yumpham oiba slogan competition parents Thobal Commando amadi tarataruk suba Assam Rifles ki apunba kanggu amana UNLF ki mioi ani ngarang numidang pung 8 minit tararom chatpada ukhong sang mayai lerak fare Farba mioi ani adudi maibam Rocky Maite Elias Chauba Elias Taibang Lemba chahi kunithoi apopa laikhidraba Mohan Maite khongzom tekjam kunaudagi amadi Sagol Sem Priyovarta Singh Elias Thoibi Elias Machaton chahi taramapal apopa Piko Mani langa chelkang zaibung laikai dagini hairi Mathau taba thabak paikhatnabagi damak farba mioi ani adu Nongpok Sangmai Police Station da khutsinakre hairi Iramdam Manipur Artists Association gi chahi sigi anoba sumang kumhai je thoi utlaw abuzam laikai da so ama utuna ngarang release tawkre sumang kumhai asida machin mawpwagi nungsinaba amadi khunai asina nupi oibi singda yengliba fataba mikyeng fatraba mioi singi longnamnam thakna nungsi chanana leminaramba imungbu lekha tahan khiba amadi nisagi ipakta tahan khiba kayabu minung sigi asengba thaujalna karamna afaba achumba lambida purakpage habadu mayek sengna utli Sumang kumhai asida saktam lang libasingdi nupagi saktam da Git Chandra Chongtham Khekman Deban Khekman Ratan Sur Athokpam amadi Tony Akoi Zamni nupigi saktam da Arun Surchan Somorjit Kumam amadi Lesyambani Lamjing Lamtakpana Git Chandra Chongtham Assistant Director da Khekman Deban Music da Tomba Ayiba Okram Kunjo amadi Puthokpada N Tomba amasung O Kunjoni Maki pasane kanang mo pamat terus pasang ya ba dra dra kang ai ngam na mo phau mai masase thau tong to ni te maki whole body se mo si ai direct ai wo to business kam na bagal District Legal Services Authority Chandil na Manipur State Legal Services Authority ki mityang makhada roles of legal aid clinics, panel advocates and para-legal volunteers haiba hiramda capacity building program ama ngasi CGM Court Complex Chandil District ta pangthokre thoram aduda advocate KS Jackie Lucina resource person oina saruk yaduna tongan ba scheme sing amadi National Legal Services Authority NALSA SOP singi matangda sukaina khanganki Paugi merak thakna atin babri amatang lominasi
Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV gi YouTube channel amadi Facebook page ta like amadi subscribe tawbiro loina na MCTV gi channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak Pony TV gi contact number 9362511104 da contact tawbiro Makadu pijariba contact number natraga email asida miyamna suggestion pibirak na bahajari miyam gi suggestion bu khawramna ngaijari Breaking mutung taram nokjari makhata bapau pizari Ministry of Home Affairs ki makhada laiba National Crime Records Bureau NCRB ki report ki matung inna how ki bachahi lising ani kun mathoida India da rape case punna lising kuntra mathoiga chatro khumputara taret tawki hariba asi nongmada rape case marfu taru ki changda oikhi Rajasthan da khwaidigi yamna how ki bachahi lising ani kun mathoida rape case lising taru ka chahum kuntra taret record tawki Madhya Pradesh da lising ani ga chamapal nifu taret Maharashtra da lising aniga jamri marfutara taro Uttar Pradesh da lising aniga chanipal nifu manga amadi Delhi da lising amaga chani yangkai record tawki report adugi matung inna nupi da chathaba crime asi lising ani kun mathoida punna lakh mari lising kun nipal ga chani humputara nipal report tawki hariba asi pung amada case nifu mapal oike nupi da chathaba crime da Uttar Pradesh na lising yangkai taruka supna marfu humdoi record tawduna khwaidigi wangba state oike Mathangda Rajasthan na lising nifuga chartered kuntra nipal Maharashtra na lising kuntra mapalga chonga kuntaro West Bengal na lising kuntra mangaga chanipal marfu mari amadi Odisha na lising kuntra mathoiga chahum yangkhai nithoi record tawki haina report adna palli BJP Mahila Morcha ki National Executive Member Sima Patra Mahaki Mayumda Thabak Suna Balaiba Chahi Kunmapal Dangai Ribi Sunita Kobi Nupi Amabu Tamthina Chahi Kaya Otpi Naibi Hajuna Ranchi Police na Fare Mahak IAS Officer Oidamba Maheshwar Patra gi Loinabini Ranchi gi Rajendra Institute of Medical Sciences RIMS Hospital da Layang Chathariba Sunita na Sima Patra na Yochai Sizinanduna Mahaki Mayat Thudei Amadi Kuan asabana pokhan bagal loinina toina fu chaiba amadi sak pizadana thami haina maral siri patra gi machanupa na mahaku mamagi makhutagi kanbiba maramna hauzik fawba hinglibani hari thodok asiga mari lainina Sima Patra BJP ki primary member sitagi suspend tawkhre amadi numit taret ni asida mahaki mathakta paikhat pathabak singi report ama pirak na basu National Commission for Women NCW gi chief Rekha Sarmana Jharkhand Police Chief da taksin kre Mizoram ki cabinet na state asda puthokpa angur dagi wine sungduna kaithal da yon bada ayaba pikre Chief Minister Joram Thangana chair lauduna form kiba cabinet mifamna the Mizoram Liquor Prohibition Draft Rules lising ani kunithoi kupna khanaraba matungda law asi makhata na chana hanaba lepnakhi adubu mifam aduna angur dagi wine sungdoklaga yon badadi ayaba pikhi Tripura da laiba miyoi sing maru oina yelhomi singna BJP bu yaning de haina Tripura gi CPIM gi secretary Jitendra Chaudhuri na phungdokre mahakna haibada Tripura gi miyamna BJP lengak pu yaning de haibasi BJP National President JP Nadda yauba khumulwang rally na sakhini haina phungdokhe mahaki matung ina laibak asda lairiba National Political Party gi senior leaders sing lakpa khudingi Swami Vivekananda Stadium da miyam ki tinfam odina lakhibani adubu handak BJP ki senior political leaders lakpada Kumulwang motor stand da BJP ki thoram asi pangthoktuna matam kaya gi mamangtaki chanaduna laklaba Swami Vivekananda Stadium da thoram pangthokpagi chanabi adu BJP na thugaire amadi thoram aduda mi tin kidaba asina Tripura gi miyamna BJP asi yaning de haibasi takpani haina phungdokhi Party ki slogan Oriba Tipra Len asi Tipra na Miyambulan Lamzing na Bahuran Bani Haina IPFT ki General Secretary Agor Deb Barman Namral Sikre
Dev Burmana Fungdokibada Mahaki Party IPFT na Miam gi Thazaba Thugaiba Laikidabana Atai political party singa Lamba Panabangam Gani Haina Fungdoki Mahang na Makha Taraduna Haikibada Makoigi party asna Miam gi emotion ga sanana bahotna kiba laite Party asna taniba Taruk Suba schedule gi area yauna Tokhaiba state hutki dabi asda BJP lengaka alliance semduna laidagasu thangzaliba khongthang asi handok loi lengdan adumak laigani haina su fungdokhi Union Health Ministry ki data gi matung inna India da hokiba pungkun mari asida nauna COVID-19 positive oiba mioi lising tare ka chani kuntra mathoi thengna kre mioi lising tara ga chani pal kun nipal na leina asigi fagat ki amadi mioi nifu mangana laikhidre Masiga Taraga, Hosek Fawbada Lighted Asna, Madam Oiraga, Laiki Daba Migi Masing Punna, Lak Manga, Listen Kuntereka, Janipal Humputara, Mari Oikibaga Lunina, Hosek India, COVID Nanadun Laiba, Migi Masingna, Listen Humpumariga, Chatuk Humputaret Oiri. Positivity rate na Chada Ani Desmik Sino Manga Oiki, Amasung, Fagatpagi Chang na Chada Marfutara Nipal Desmik Taruk Taret Oiki. Health Ministry matung inna Hosek Fawbada laina asigi ngak thok na ba laibak asigi oina kro chani tarani thoi hena COVID vaccine kap thokre hairi laichet asna laikhidraba mioi nifu manga asi Kerala dagi mioi tara Maharashtra dagi mioi Nepal Delhi amadi Karnataka dagi mioi manga Punjab dagi mioi ahom Himachal Pradesh Rajasthan amadi Uttar Pradesh dagi mioi ani amasung Bihar, Chhattisgarh, Gujarat, Haryana, Kerala, Odisha, Sikkim, amadi West Bengal dagi mioi amamni hairi. All India Kung Fu Federation gimityang makada Shaolin Traditional Kung Fu Association of India amadi Shaolin Traditional Kung Fu Association of Andhra Pradesh na sinduna Power Martial Arts Academy Brodipet Gunturda numitarani chatharakpa First Andhra Pradesh State Shaolin Traditional Kung Fu Taulu Training Seminar ngasi loishin kre. Loishin baki tharumduda training asigi chief instructor su oiriba All India Kung Fu Federation ki president amadi Shaolin Traditional Kung Fu Association of India ki founder Grand Master Dai Sifu CL Lama amadi Shaolin Traditional Kung Fu Association of Andhra Pradesh ki president Sifu SKM Samdani na athoi bamitung lensing oina saruk yakhi Shaolin da Lohan Kwan, Shaolin Tong Bai Kwan, Shaolin Ji Sing Kwan, Shaolin Shin Su Superform, Shaolin Dao Broadsword ki Kung Fu ki tongan ba makhal sing takpi tambi kiba sanaroi chamarom da certificate sing su yenthokhi. Luishilakpada marui bepao mukana pizari. Manipur asi Human Rights Quality Khonggaw Number State Singi Manungda Amani Haina ngasi matam loiragadaba MHR Sigi Acting Chairperson Khaidiam Manina Fungdokre. Na dringaya check tokpa Hausel ki Jackson Tharang Lokhat Pami ki Masing Manipur da yang namely Haina Health Minister Dr. Sapam Nanjana Fungdokre. Mitai Maitai bu Sadul Tribe Lista Chalhan na ba Changsaliba Khongjang Manipur lengak na tabi din na laibasi live activity ni Haina Sadul Tribe Demand Committee na High Grade. Admi Party Manipur su lingkhat na bahot na ragani Haina AAP ki North East ki in charge Rajesh Sharma na Fungdokre. Amadi India da hokiba pungpun marida nauna COVID-19 positive oiba mioi lising taret ka chani kuntra mathoi thingna kre mioi nifu mangana laikhidre. Wani TV ke numidang wairam gi Manipuri pau midyang tabiri besengbu amukana krumzari.